ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯊꯔꯣꯏꯁꯤꯗ ꯂꯣꯏꯔꯦ ꯀꯛꯄ ꯑꯂꯨ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯊꯔꯣꯏꯗꯣ ꯍꯥꯞꯆꯤꯜꯂꯁꯤ ꯍꯥꯞꯄꯁꯤ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄ ꯉꯝꯃꯣꯏ ꯆꯥꯕ ꯃꯔꯤ ꯑꯣꯏꯅ ꯍꯥꯞꯁꯤꯗ ꯌꯥꯝꯃꯟꯗ꯭ꯔꯦ ꯃꯣꯔꯣꯛ ꯃꯔꯤ ꯍꯥꯞꯄꯦ ꯃꯔꯣꯏ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯤꯁꯤꯅ ꯁꯤꯡꯒ ꯆꯅꯝꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯅꯥꯅꯦ ꯅꯄꯥꯛꯄꯤꯅꯦ ꯑꯗꯨꯗꯣ ꯁꯤꯁꯤꯗꯤ ꯃꯃꯤꯡ ꯈꯪꯗꯦ ꯏꯔꯣꯝꯕꯗ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯝ ꯃꯔꯣꯏꯅꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯨ ꯃꯔꯣꯏꯁꯤꯗꯁꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯁꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯂꯩꯔꯦ ꯑꯁꯤꯅ ꯂꯝ ꯃꯔꯣꯏ ꯂꯩꯔꯦ ꯁꯤꯅ ꯆꯅꯝꯒꯤ ꯃꯅꯥ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯡꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯔꯣꯏꯒꯤ ꯃꯅꯝꯁꯤ ꯋꯥꯎ ꯊꯔꯣꯏ ꯍꯥꯞꯄꯒꯤ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯅꯕꯁꯤꯗ ꯂꯩꯖꯔꯦ ꯉꯁꯥꯏ ꯊꯣꯡꯈꯤꯕ ꯂꯩꯁꯨ ꯆꯥꯛ ꯂꯩꯔꯦ ꯁꯤꯗꯅ ꯊꯔꯣꯏ ꯂꯩꯔꯦ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤꯅꯦ ꯑꯁꯤꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯅꯦ ꯁꯤꯗ ꯊꯔꯣꯏꯒꯤ ꯃꯍꯤꯒ ꯊꯔꯣꯏꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯦꯔꯨꯛꯅꯦ ꯆꯅꯝ ꯃꯅꯥꯅꯦ ꯃꯦꯊꯤ ꯄꯇꯥꯅꯦ ꯑꯗꯩ ꯇꯨꯅꯤꯡꯈꯣꯛꯅꯦ ꯅꯨꯡꯁꯤꯗꯥꯛꯅꯦ ꯁꯤꯗ ꯃꯌꯥꯝ ꯀꯣꯠꯅꯕ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯖꯈꯤꯕ ꯊꯔꯣꯏꯗꯣ ꯆꯥꯖꯔꯛꯀꯦ ꯄꯥꯐꯣꯔꯁꯦ ꯉꯁꯥꯏ ꯎꯠꯄꯒ ꯍꯧꯔꯦ ꯄꯥꯐꯣꯔꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕꯁꯨ ꯂꯩꯔꯦ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯤꯗ ꯊꯔꯣꯏ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯂꯩ ꯁꯤꯗ ꯀꯣꯠꯅꯕꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯗꯣꯔꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯁꯥꯏꯗꯣ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯈ꯭ꯔꯦꯕ ꯈꯨꯍꯥꯎꯁꯤ ꯃꯌꯥꯝ ꯂꯩꯇꯔꯦ ꯂꯤꯞꯁꯇꯤꯛꯁꯦ ꯆꯥ ꯇꯣꯂꯛꯄꯗ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ hào nha. Thằng thằng sao biết đâu hợp đâu tôi cái ra bên mèo. 진주 쌈 하왜? suy đắng. Không dùng chọc. Hậu. ꯇꯨꯅꯤꯡꯀꯣꯛꯁꯤ ꯌꯨꯝꯗꯒꯤ ꯄꯨꯕꯤꯔꯛꯄꯅꯦ ꯏꯃꯥꯟꯅꯕꯤꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯞꯄꯜꯂꯛꯄ ꯊꯔꯣꯏꯁꯤꯁꯨ ꯏꯃꯥꯟꯅꯕꯤꯅ ꯄꯨꯔꯛꯄꯅꯦ ꯄꯥꯐꯣꯔꯁꯤꯁꯨ ꯌꯣꯡꯆꯥꯛꯁꯤꯁꯨ ꯏꯃꯥꯟꯅꯕꯤꯅ ꯑꯗꯨꯒ ꯆꯅꯝ ꯃꯅꯥꯁꯦ ꯁꯤꯁꯨ ꯄꯨꯔꯛꯄꯅꯦ peruksi alma.
털 주파래. 좀 빼야 돼.ไม่ทะลุเพียเลยจุ๊บแบบนั้นนะยำนะจุ๊บไปอย่างนั้นดีก็เลยน้องเด็กไม่ยินเห็นนะเขาไอเดีย이게 좀 양껏만 봐요. 아니면 또 렌기 잘 어울려. 통로야. 더요. 직각 봐도 아주 쇼이브기를 하는 게 토로야. 작아는 왜 다르려? 목초리만 빠져. 아이. 얌나 누구한테 족박거리긴 한데 Everything is 야들아 해면 들려 cái cái đồ rong không đẹp chắc là cái nào chắc thì thôi em chắc là đồng cái lâu này thôi mình sẽ am hào ấy bạn mà bằng thì cô là chả bây chụp bây giờ mà bằng xem cái gì đúng không thế khôi mà nó đi tao là bên số máy nó cậu gài am đẹp mà đi làm hào đấy mà bằng hào học tật mà bằng số hào thì hào chụp cái đầu qua bây giờ 타로이제 거의 부기자기 거기 바시나 바비브네 오가 거의 많아 베이케이 떠비바 아두가 거의 베면나 이만비 호이다 팀비바 이만비네 뿌락바 플라이트 동할라가 뿌락바 나 fenomenal. Fenomenal na kopya.
ꯌꯥꯗ꯭ꯔꯕ ꯑꯃꯨꯛ ꯌꯥꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯁꯥꯎꯔꯦ ꯇꯣꯛꯑꯦ ꯀꯔꯤꯅꯣ ꯌꯥꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯅ 이거죠. 시야 그래. ꯑꯩꯅ ꯀꯥꯇꯤꯅ ꯆꯞꯄꯅꯦꯕ ꯀꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯅꯪ ꯉꯍꯥꯟꯃꯨꯛꯁꯨ ꯀꯥꯇꯤꯅ ꯆꯞꯄꯦ ꯀꯛꯑꯦꯉꯁꯤ는 그거야 ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦ 시다 타로이도 시즈나 아이는 쭉 피버가이도 시즈나 쭉빠 야다바이도 쭉빠 야다바세 꾼묵 수ye 야메도 कईगिनो खंदे अखोय मानदी फजना ताकपिरकपने आइना कक्पदो काटीने चप्पेबा कएबा अदुदुगी याद्रबरसु खंदे मयाम थरोई थोंबा चाबिरो हारकपदो अदुदुगी चाजरकपने अदुदुगा मखाताना पोक थोंबगा नूडल्स कईनोकी मशरूमगा अदगिदी कांगसोय चंबांगा चाबिरो हाइरे अदुसु चाजरके मयामना ते तोपा चाहनिंगबा लेरसु अदुम हाइबिरो चाजरके अदुगा मयामगी सपोर्ट तौबदो काउबिगनो मयामना सपोर्ट तौबिबगी 360 इमु यौजरे की सब्सक्राइबर दो मयाम हाइने लेतेना थागले मखाताना इंगोना सपोर्ट अदुम तौबियो हजगी हिंजांग दो सिदसु खरा लेमेबा अदो चाबदो ngamdare आइदी सी चुप नौगना याम वारेबा मयाम मतंग मसाइदा काइनरसे मथंगी वीडियो दा मुंगाई मिनरसे सपोर्ट तौबो काउबिगनो मयाम बाय बाय